ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ 5ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯣꯂꯦꯝꯄꯤꯛ ꯑꯃꯗꯤ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯃꯁꯥꯟꯅ ꯀꯌꯥꯗ ꯁꯅꯥꯒꯤ ꯃꯦꯗꯜ ꯑꯃꯗꯤ ꯃꯦꯗꯜ ꯀꯌꯥ ꯂꯧꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯈ꯭ꯔꯕꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ 1994ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 9ꯗ ꯄꯣꯛꯈꯤ꯫ ꯂꯝꯅꯥꯏ ꯑꯦꯁ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ 18 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯁ꯭ꯄꯣꯔꯠꯀꯤ ꯃꯁꯥꯟꯅꯗ ꯊꯋꯥꯏ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯑꯥꯔꯆꯔꯤ ꯃꯁꯥꯟꯅꯕꯨ ꯄꯥꯝꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯁ꯭ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯑꯥꯔꯆꯔꯤ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯀꯨꯟꯖꯔꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯔ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯀꯨꯟꯖꯔꯥꯅꯤꯒꯤ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯃꯁꯥꯟꯅꯗ ꯇꯝꯅꯕ ꯁꯔꯨꯛ ꯌꯥꯕ ꯍꯧꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯆ ꯑꯅꯤꯇꯥ ꯆꯅꯨꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯤꯔꯥꯕꯥꯏꯅ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯃꯁꯥꯟꯅꯒꯤ ꯃꯔꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯈꯤ꯫ ꯃꯤꯔꯥꯕꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 12ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯗ ꯌꯧꯔꯛꯇꯕ ꯌꯥꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯊꯥꯡ 2ꯔꯛ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯕꯥꯏꯅ ꯒꯥꯔꯤꯒꯤ ꯚꯔꯥ ꯄꯤꯅꯕ ꯄꯩꯁꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡ ꯆꯤꯡꯅꯕ ꯂꯥꯛꯄ ꯃꯥꯟ ꯒꯥꯔꯤꯗ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯃꯇꯝ ꯆꯥꯅ ꯌꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯣꯀ꯭ꯌꯣ ꯑꯣꯂꯦꯝꯄꯤꯛ 2020ꯗ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯦꯗꯜ ꯇꯦꯂꯤꯗ ꯇꯣꯞ 3 ꯔꯦꯡꯀꯤꯡ ꯆꯜꯍꯟꯕꯁꯨ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯄꯨꯟꯕ ꯊꯥꯡꯒꯠꯈꯤꯕ ꯋꯦꯠ ꯃꯁꯤꯡꯅ ꯀꯤꯂꯣ 202ꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯣꯂꯦꯝꯄꯤꯛ 2020ꯗ ꯇꯣꯀ꯭ꯌꯣ ꯑꯣꯂꯦꯝꯄꯤꯛ 2020ꯗ ꯋꯦꯠ ꯂꯤꯐꯇꯔ ꯀꯦꯇꯦꯒꯣꯔꯤꯗ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯊꯟꯇꯅꯤ ꯑꯗꯨꯒ ꯃꯤꯔꯥꯕꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯀꯦꯇꯦꯒꯣꯔꯤꯗ ꯑꯣꯂꯦꯝꯄꯤꯛꯀꯤ ꯃꯦꯗꯜ ꯂꯧꯕ ꯉꯝꯕ ꯑꯅꯤꯁꯨꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯍꯧꯖꯤꯛ ꯏꯪꯂꯟꯗꯒꯤ ꯕꯤꯔꯃꯤꯡꯍꯥꯝꯗ ꯄꯥꯡꯊꯣꯛꯂꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯒꯣꯜ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯕꯕꯨ ꯎꯗꯨꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯃꯍꯥꯛꯄꯨ ꯈꯦꯜ ꯔꯠꯅꯥ ꯑꯦꯋꯥꯔꯗ 2018ꯗ ꯑꯃꯗꯤ 4th ꯍꯥꯏꯌꯦꯁꯠ ꯁꯤꯚꯤꯂꯤꯌꯟ ꯑꯦꯋꯥꯔꯗ ꯑꯣꯏꯔꯤꯕ ꯄꯗꯃ ꯁ꯭ꯔꯤ ꯑꯦꯋꯥꯔꯗꯄꯨꯁꯨ 2018ꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ 2020 ꯇꯣꯀ꯭ꯌꯣ ꯑꯣꯂꯦꯝꯄꯤꯛꯇ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯃꯍꯥꯛꯄꯨ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 5,45,00,000 ꯑꯣꯏꯒꯗꯕ ꯃꯅꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯗꯒꯤ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁ꯭ꯄꯣꯔꯠ ꯑꯣꯏꯍꯟꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯀꯌꯥꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫